Shaknairaba Aiba Laishram Samarendra gi birth Centenary celebration among Ngashi Kakching Phoushupat LEIKAI da LEIBA Library and Information Center Kakching ki Auditorium da PANGTHOKKHRE Laishram Samarendra birth Centenary Celebration Committee na Sahitya Seva Samiti Kakching Matachanu Kakching amadi Iramdam Khorzai apunba Lufhyang la Movagai ka punna sinjana pangthokiba ngasigi thoramatu da Sahitya Seva Samiti Kakching ki Vice President Mayang Lambam Kunjakeso Matachanu Kakching ki President Dr. Nomaitem Pramodini Laishram Samarendra birth Centenary Celebration Committee ki Chairman Yengkhom Anil Kumar na thoramapu sing oiki thoramadu pangthokpagi matang da Celebration Committee ki Convener Sarachan Tiam na nunggi oiba waral phongtoki Laikidraba Laishram Samarendra Dragi mafam da hikat lekat tamduna hauto ki banga sigi thoram maduda Dr. Ningobam Nandona Laishram Samarendra gi punsi amadi makna miyam gi damak toramba thavak singi maramda wanga ki Aiba Aibi amadi mahairoi kayana sarugya duna sering sajinaba amasu pangthoki hadi